ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Kuki-Zo Village Volunteer Eastern Zone ꯃꯩꯇꯩꯁꯤꯡ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯐꯥꯎꯔꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯆꯠꯇꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ Israelna Gazada haukiba pung kunmari asigi manungda miyoi marifu hatkre loidina Russia, China, UK na US na Israel gi mating pangnaba thaurang tawbada yaningdaba phongdorakli. Northeast Windona Sandok Zariba Numidangi Palming Tabidibas Singbu Jan Mabamna Krumjari, Hosik Pau Sandokna Pizari. Kuki-Zo Village Volunteer Eastern Zone Maytay-sing Kuki Taba Mafam Singda Fauraga Siroi Lili Festival Ying Bachatanaba Kangalakli. 𝐶𝐞𝐰𝐬 𝐁𝐫𝐴 Amada Tha Siki Kundagina Kunmari Faba Siroi Festival Pangtok Pagidamal Tangkul Lamadi Naga Kanglufna Sili Langliba Singbu Thagata Phongdorakli. Adom Oinamak Manipur government na Imphal to Ukhrulgi Manipur State Transfer ki bus se naba thaurang paikhatpa loina Manipur Police DCP Rajiv Singh na same sariba sing yengsinba chatpagi khongthang paikhatana maram oiraga kuki daba mafam singda fauraga laktana ba wafam thamlapani hari Imphal to Ukhrulgi lambida kuki gi khul oriba litan khul fauduna chatpana matam ama hektada Mayday Furuf ke miyoi singna mafam aduda laktanaba mangzaunana khangan bagal loidina karigumba mafam aduda changlaklabadi maduda thokpa thodok khudingmak masa masana afa fatagi tekjak pujagadabani haina charol asina makhatari Nakalamaromda hiram asiga mari ledina tangkul naga social worker astankasarna kuki gi taba khul fauduna Mayday singna chatpa yaroi haiba wafambu yaningdaba phongdokladuna wafam adu Manipurda leiriba miyam pumbada singnabani Manipurda ing tappa leinaba honabada chauna singnabani haina phongdokpaga loina center na wafam asida tumina leisiliba karigino haiba wahang hangkre Israelna Gazada haukiba pung kunmari asige manungda miyoi marifu hatkre loina Russia, China, UK na US na Israel gi mating pangnaba thaurang tawbada yaningdaba phongdorakli Israel gi force singna Gazada tawriba attack sing hena kankhalakli masina ngasi haukiba hingda yamdrabada Palestine gi miyoi marifu hatkre amadi miyoi kaya amana asokapan nanghankre haina health ministry singna phongdorakli Victims singi manungda Northern Gazada sikibada miyoi yankai yori haina su pau asida makhatari Russia, China amasung UK na Israel na Gazada tha ani chupna blockade tawraklib adu lauthok naba wafam phongdorakli US ki President Donald Trump na Gazada leiriba lanfam athuba matamda loishinaba honari haina phongdoraki adubu PM Benjamin Netanyahu na kanagumba amatana lan asi situation amatada thingnaba leiroi haina phongdorakli US Israel gi at plan malem gi ayamba lam singna yaningdaba phongdorakli Gazada mating pangnaba US na sogatpa proposal ama UK, France, China, Russia, Denmark amasung Slovenia amadi UN Security Council members sing yongna reject torakli loina leibak sing asina Israel na blockade handoktuna humanitarian aid pibada athingba leihandana ba taksinkre Arunachal Pradesh ki mafam kharagi maming hongdok naba China na honariba si India na yadi haina phongdorakli India na ngasi Arunachal Pradesh ki mafam kharagi maming hongdok naba China na honariba sing mayek sing na yadi haina phongdokibaga loinana madu lana lamjing naba honabani haina phongdorakre state asi matam pumna makta India gi maru oiba sarukama oina leikigani amasung leigani maram aduna lam maming hongdok pangamloi haina su phongdoki External Affairs Ministry gi spokesperson Randir Jaiswal na phongdokibada
China na India ki state Arunachal Pradesh ki mafam kharada Chinese ki maming thonabagi khongthang leptana chathari haina phongdokhibaga loinena hariba thawong adu kaidawungda oithokloi haiba wafam phongdokre. Border Security Force BSF na laikhidraba athoba Deepak 𝐂𝐲𝐸𝐬 manau nupada compensate ground recruit tawduna thabak pibagi provision lei haina paumi singda phongdokre. Magna hai Deepakna artillery fire na paduna sokchingai mamangda Pakistan ki post thugaibada achoba thodang loramki adum oinamak magna target ama yenglingai khanghodana mahaki manakta cell adu tasillakibadagi Tina Soki, Numinini Analaing Jataraba Matung Tina Soki Banalaika Nabangam than a Lake Dabani, Dipakna Laibak Asigi Namak Katok Lamba Adu Kaidunga Kauroi, Mahaknamakata and High, Land from the Tawai Kat Krabasingi Damag Central Force Ki Makidigi Lake Drabasingi Imung Manungi Mui Sing da Piba, Sing Lady Masigi Matung Ina, Chanana Elizabeth Oiba Imung Mui Yauragadi, Compensate Grounded Recruit Tauba Yai Haina Fongdoki Amadi. Imung manungi awabada saruk yabaga loinena makoigi damak lepkani haina phongdoki. Regional Institute of Medical Science RIMS nurse Tamlibi Meghalaya dagi nupi macha ama hostel number 2 da thori yandra siram lehari RIMS nursing 4th semester Tamlibi nupi macha adu ngasi ayuk sina phangkhibani hari Nupi macha adu Meghalaya ki West Garo Hills ki Rongram dagi Avia Satyana CH Marakta Kawi Hari. Thaudok adugi pau phangbaga police ki team amadi atopa officials singna autopsy ki damak lokhatkre hari. Thaudok adugi matangda makhataba pau ngainari. Kutlai lalonba miyoi ahum yauna tonganba lalhalof ki kadar sing Manipur police na fabangam lehari Manipur police ki pau amada security force singna lona tingkraba lalhalof UNLF pambai ki kadar ama yauna kutlai lalonba miyoi ahum fabangam ki hari makoina lupa lak ahum makai gi kutlai amadi maru leiba lakpa miyoi ama pukhau ahalluf makha lekaida ngaiduna leiringai security force singna fabangam ki bani hari makoi ahum adudi pukhau ahalluf awang lekaidagi UNLF pambai ki kadar Naurem Naucha Maidei alias Singlakpa 𝐂𝐲𝐸𝐸 Pukhau Naharuf Makhaleka digi Lesangtem Inauton Sing alias Afau 𝐂𝐲𝐸𝐸 Pukhau Naharuf Mayaleka digi Ayekpam Bovoi Maidei alias Isanta Maidei 𝐂𝐸𝐸 Makoi digi magazine ga konana Insas rifle ama 7.62 mm rifle ammunition nipan mobile phone ahum wallet ani ID card ani fagatpangam khre hari Nakalamarom da security force na lona tingkraba lalhalof People's Liberation Army ki kadar ahum Kanglei Park Communist Party ki kadar ani Kanglei Yawal Kanaluf ki kadar ani Ternopal District ki Yongkhuldagi fari hari lona tingkraba lalhalof UNLF ki member ahum sukhalai konana fari hari makoi ahum adudi Naurem Naucha Maidei 𝐂𝐸𝐸 Lesangtem Inauton Sing 𝐂𝐸𝐸 amadi Ayekpam Bovoi Maidei 𝐂𝐸𝐸 Lona tingkraba lalhalof KCP PWZ gi huidrom ziven koba kadar amasu lilong nungai dagi security force singna fare hari koirengai kabui khul gate manaktagi lona tingkraba lalhalof pripa ki active kadar ani amasu Manipur police na fabangam ki hari loina lona tingkraba lalhalof KCP PWZ kadar khundongbam Prithvi Ras Maidei buwa wangbal dagi security force singna fabani hari Manipur Police na tungan ba operation anida mayai kaba ni saga konana nupi ani yauna miyoi ani ngapigani nupi ama yauna miyoi ani fari hari Sultanpur district ke Lanba dagi security force singna soft case samatarani thoida hablamba kilogram amaga gram chani humfutare ki brown sugar ka konana miyoi ama faki hari faraba miyoi adu Mungsanglian alias David 𝐂𝐸𝐸 hari amaromda Lilong Haurebi Turel Hanbi Kalei Khongdagi Fatima Kobi nupi amagi yumdagi codeine phosphate amadi tripolidine HCI syrup 100 ml gi Testrex DR bottle yakhai mathoi ga konana Fatima 𝐂𝐸𝐸 funimaribu security force singna fabani hari
Directorate of Fisheries na Sinduna Director T. Fulen Maidegi Luching Makada Imphal West ke District Fishery Officer Gunabadi Kangabam na ngasi Rasvavan da Leiba Pukrida nga lising Mariga Chamapan Thadabagi program ama pangthokre hariba program aduda common calf lising aniga chahum row chanipan grasscraft chanipan ngaton amadi miracle chartered amasung silver chahum pukrida thadaki Zarivam ki Babuparada Leiba R.K. Sanatombi Vidyalaya School da District Level Training Program of Teachers on School Safety 2025 ki thoram ama District Project Officer 𝐍𝐸𝐸 na sinduna pangthokre program adu da 𝐍𝐸𝐸 𝐷𝐻 MES R.K. Sanatombi Vidyalaya ki Principal S. Maniton Singh Zarivam Higher Secondary School ki Principal in Charge 𝐾𝐻 Kumar Singh Zarivam Fair Service ki OC in Charge 𝐷𝐸 Singh amadi Indian Red Cross Society Zarivam Honorary General Secretary L. Jamini Kanta Singh na President Member Oina Daista Famki Thoramga Mari Lenina 𝐍𝐸𝐸 Zarivam 𝐷𝐻 MES na haikibada Zarivam da Leriba Oza Singh na kariguma matamda khanghaudana khudong thiba thoklakpada School da matau karamna first aid pigani amadi maihau langpok torakpada matau karamna kangadagi haibigi matangda demonstration utuna amadi Oza Singh da khangnaba thoram adu pangthokpani haiki Loinina Oza Singh na program adu saruk yabagi damak thagatpa phongdoki Fair Service ki OC in Charge 𝐷𝐸 Singh na phongdoki bada maihau langpok haibasi yamna khudong thiba amadi khangdaba yadaba amani haiki Loinina maihau langpok tagi karamna ngakthokani haibigi wafam sing su marik chumna phongdoki Matung Indian Red Cross Society Zarivam ki volunteer Singna matau karamna first aid pigani amadi linna chikpada karamna tawgani habigi matangda demonstration utuna training piki amadi fair service ki staff Singna matau karamna maihau langpok torakpada amadi gas mai horakpada karamna ngakthokani habigi matangda miyamda utuna taki District Football Association DFA Thawal gi meeting makada Mangal Foundation mai pakpi organizing committee na City Club ka kutsam naraga sinduna mamangta April gi 18 tagi team 32 na group nipan thokna khaidoktuna Hairok Part 2 Litan Makongda leiba City Club ki playground de chatharakiba third mai pakpi Memorial Trophy 2025 9A side state level men's open football tournament king assistana kiba match da Sana FC Thawal na Wangjing United Junior FC bu Panzul ama sinodama amadi 7 Star FC amadi Khurai FC na goal amamam da draw chatkre Arabel Maraba pau amane pizari Kuki-Zo Village Volunteer Eastern Zone na Maitei Sing Kuki Taba Mafam Sing da Faruga Siroi Lili Festival Yeng Bachatanaba Khangalakli Israel na Gaza da Hokiba Pung Kunmari asigi manungda miyoi marifu hatkre lunina Russia, China, UK na US na Israel gi mateng pangnaba thaurang tawbada yaring taba phungdorakli Northeast Windona Sandok Sariba Midangi Pau Matang Sadaloi Zari, Ming Tabriba Singbu Amuka Hanna Jan Mabamna Kurunjari.
Caesar Hospitals na keyhole surgery pangthorakpa chahi 18 mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Nail it Imphal Akampad Laklima Session 2025-26 ki oina admission hojire. Courses offered are MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, Diploma in Computer Science and Engineering DCSE, Diploma in Electronics and Communication Engineering DECE, PGDCA, O-Level IT and CHMT. Courses singasigi apply to the last date na 20 May 2025 to oigani. Schedule caste amadi schedule drive students ki oina free course oijagani. Screen the pijariba QR code natraga link asida natraga 8132062261 da nashima contact tobiratuna kanaba shingasi lobiho. The Happiness Program is a program for success, peace, and strength. If we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions. Uzbekistan ki Fargana city dani high city city laiba government ki medical college amani Fargana Institute of Public Health high college ki magi main campus ni sina taba tongan ba campus mayam amasu leiri haba dare magi hospitals mayam ama lei adu magi sigi main campus se mayam mijing kaminazi basi government college ni more than 1000 student obviously they like tami adu ko manipur ki oina batch ani haba dare ahan ba batch ani ai Fargana Institute of Public Health leire first year student and second year student mayam ro basi ki tongan tongan hostel singa leirega mahiru ki ama like tami manung sida kai kai features of the opportunity leira iconic amadi historical traveler mo ikiba Ibn Battuta magi travels of Ibn Battuta the magnificent city of the world hairamba Samarkand happy city dani hojik si yam ingi -2 degrees Celsius ni hoje ekoi lei base the mafam sina yamna mukai historic oiba yam significant oidesina kai no hakanda Central Asia ki ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯤꯡꯈꯠꯈꯤꯕ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏ ꯂꯦꯞꯖꯔꯤꯕꯁꯦ ꯃꯌꯥꯝ ꯏꯟꯇꯔꯚꯤꯌꯨ ꯁꯃꯔꯀꯟ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯃꯌꯥꯝ ꯎꯔꯤꯕ ꯐꯤꯆꯔꯁꯤ ꯁꯤꯗ ꯃꯥꯡꯗ ꯎꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯃꯔꯀꯟ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯥꯒꯤ ꯐꯤꯆꯔꯁ ꯂꯦꯟꯁꯀꯦꯞ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯣꯏꯕ ꯃꯥ ꯌꯥꯝ ꯐꯖꯕꯒꯤ ꯑꯗꯨꯒ ꯌꯥꯝ ꯐꯥꯎꯕꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕꯒꯤ ꯌꯥꯝ ꯔꯤꯖꯟ ꯈꯔ ꯂꯩ ꯑꯍꯥꯟꯕꯗ world's ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯀꯜꯀꯔꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯤꯔ ꯇꯥꯏꯃꯨꯔꯒꯤ ꯀꯦꯄꯤꯇꯦꯜꯁꯤ ꯁꯃꯔꯀꯟꯁꯤꯗ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯃꯦꯒꯅꯤꯐꯤꯁꯦꯟ ꯑꯣꯏꯕ ꯑꯥꯏꯀꯅꯤꯛ ꯃꯣꯅꯨꯃꯦꯟ ꯃꯌꯥꯝ ꯑꯃꯈꯛ 14th century ꯃꯇꯝꯗ ꯁꯦꯝꯒꯠꯂꯛꯄ ꯃꯣꯅꯨꯃꯦꯟ ꯃꯌꯥꯝ ꯑꯃꯈꯛ ꯑꯁꯤꯁꯨ ꯂꯦꯡꯗꯅ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯣꯅꯨꯃꯦꯟꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯔꯦꯒꯤꯁꯇꯥꯟ ꯍꯥꯏꯕꯁꯤ ꯄꯟꯕ ꯌꯥꯏ ꯔꯦꯒꯤꯁꯇꯥꯟꯁꯤ ꯒꯤ ꯃꯣꯗꯦꯜ ꯂꯧꯔꯒ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯂꯩꯕꯁꯦ ꯔꯦꯒꯤꯁꯇꯥꯟꯁꯤ ꯊꯤꯑꯣꯂꯣꯖꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ
adagi then Islamic Theology University ma, then Philosophy University ma, almost Modern Science University ma. Ahumag siya, mamay sila na yung sumayan na yun ko. Adugi mahung lower ga mahum sila nigat pa niya sige university campus siya. Aduga hariba mahum si adugi matik phazaba haitare. Masila makha kaya ki lay miyam masale aduga city itself sa adom na lakbiyagadi adom na umudoi sa garden na dunu meba. But hojik city winter season ni aduga minus na chatpa hojik degree se aduna hojik ti lay miyam na sate khara di sate ko. Adu hojik hariba mahum si ma explore to minazi aduga hojik na iba ay no university sa sige university finally the university mo dito na finally public university sa Manila amasway ko top university man ay university not just to be the family doctors ring ko dito na malay mo tunga don bukan fishing the game hum sida medical tambal ai PG courses sing amadi MBBS courses sing tambal ai mang mo students me amadi Pakistan India Turkey Iran ton country me amadi hum sida medical tambal ai ko adu na tana India ke manu de ko north tegi mahiroi me amu hum sida medical tami even manipur su mahiroi me kaya ama mafam sida medical tami aduna mafam se nuai ba yam phajaba mafam aduga yam historic oiba adu mafam mu oi mafam sida like tam bagi ton nuai ba mau me amu legini mai explore to minaji masida nadaba university sing manu ga from facilities me am magi hostel ki features adigi sida go opportunities me am do me am check me am interest degree certificate baccalaureate 1930 and 35 batch Satrasi. Tabris Securities Institute Canada. Samarkand Institute. Sí, muy handwritten. Sengi iramasi, like Laritiram. The Mogi syllabus say Medical Council of India ka su yam institution of high direct community medicine jaga ka work koroga. Where from? Basically from India was part of it. So do you know Manipur? Yes.